ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯦꯒꯥꯁꯤꯁ ꯁ꯭ꯄꯥꯏꯋꯦꯌꯔ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯖꯔꯦꯜꯒꯤ ꯀꯝꯄꯅꯤ NSOꯅ ꯁꯥꯕ ꯄꯦꯒꯥꯁꯤꯁ ꯍꯥꯏꯔꯤꯕ ꯁ꯭ꯄꯥꯏꯋꯦꯌꯔ ꯑꯁꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯗꯦꯇꯥ ꯑꯃ ꯂꯤꯛ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯊꯣꯔꯛꯄ ꯆꯍꯤ ꯑꯅꯤꯃꯨꯛ ꯁꯨꯔꯕꯅꯤ, ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯥꯂꯦꯝꯒꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯨꯝꯂꯦ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝ ꯃꯥꯡꯗ ꯔꯤꯂꯤꯖ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯁ꯭ꯄꯥꯏꯋꯦꯌꯔ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯂꯝꯕꯒꯤ ꯔꯤꯄꯣꯔꯠ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯃꯤꯑꯣꯏ 50,000 ꯔꯣꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯂꯤꯁ, ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯋꯥꯀꯔ ꯀꯌꯥ ꯑꯃ, ꯑꯗꯨꯒ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯅꯝꯕꯔꯁꯨ ꯌꯥꯎꯔꯤ꯫ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯒꯥꯁꯤꯁ ꯍꯥꯏꯔꯤꯕ ꯁ꯭ꯄꯥꯏꯋꯦꯌꯔ ꯑꯁꯤ ꯏꯖꯔꯦꯜꯗ ꯂꯩꯔꯤꯕ NSO ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁ ꯑꯃꯁꯨꯡ ꯗ꯭ꯔꯒ ꯃꯁꯤꯅꯆꯤꯡꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ, ꯃꯈꯣꯏꯕꯨ ꯇ꯭ꯔꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯗꯦꯕꯂꯞ ꯇꯧꯈꯤꯕ ꯁ꯭ꯄꯥꯏꯋꯦꯌꯔ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁ꯭ꯄꯥꯏꯋꯦꯌꯔ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯡꯗ ꯈꯛꯇꯃꯛ ꯌꯣꯜꯂꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯦꯒꯥꯁꯤꯁ ꯁ꯭ꯄꯥꯏꯋꯦꯌꯔ ꯑꯁꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯍꯦꯛ ꯊꯣꯔꯛꯄꯒ ꯑꯇꯣꯞꯄ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯗꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯈꯤꯕ ꯀꯨꯏꯔꯕꯅꯤ꯫ ꯐꯥꯏꯅꯦꯜꯂꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯦꯒꯥꯁꯤꯁ ꯍꯥꯏꯔꯤꯕ ꯁ꯭ꯄꯥꯏꯋꯦꯌꯔ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯁꯤꯒꯤꯗꯃꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯣꯏꯕ ꯀꯃꯤꯇꯤ ꯑꯃ ꯐꯣꯔꯝ ꯇꯧꯗꯨꯅ ꯃꯗꯨꯗ ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯦꯛꯁꯄꯔꯠ 3 ꯌꯥꯎꯍꯟꯕ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯊꯥ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯂꯛꯅꯕ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐ꯭ꯔꯤꯗꯝ ꯑꯣꯐ ꯁ꯭ꯄꯤꯆ ꯑꯃꯁꯨꯡ ꯐ꯭ꯔꯤꯗꯝ ꯑꯣꯐ ꯄ꯭ꯔꯦꯁ ꯑꯁꯤ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯣꯡ ꯌꯧꯅ ꯊꯤꯖꯤꯟꯅꯕ ꯍꯥꯏꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯖꯁꯤꯡ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫